अहानबदा अरोइब पाव पिजरी लेन यावबा अकनबा नोंग्लै नुंगसिना सोफहलबा सिंगे तेंगमांग पोलम थुंगलरे चयोलमगी मनुंगदा मियामदा सोइदना फंगहलगनी हाइना चीफ मिनिस्टर नोंगथोंबम बिरेना थाजबा पिखरे Manipur da thogliba irang asi yengsinaba Union Ministry of Home Affairs ki meeting makha da semkiba Commission of Inquiry da irang asiga mari lainaba affidavit lising taramathoi rom thazilakre hairi India da chongjafam lauduna lairiba Myanmar National Singna ngakna chatkadaba kanglon yawba notification ama National Unity Government of Myanmar ge Ministry of Foreign Affairs na issue tawrakre Manipur da hauzik thokliba hingsa gi thodok sing asi terrorism gi thawong na te haina Union Home Minister Amit Shah na phongdokre Amadi lolgi makha polaga cinema puthokpagi matam adu natrabadina miyamna khangdri udriba wari singda yumpham hoiba Manipuri cinema sing puthokpa yamnamak mathau tai haina Film Forum Manipur ge Chairman L Surjakantana phongdorakli